Manipur Sangai Festival is Tarani Pandistorkam Oina Indo Myanmar Zagana Sangai Business Summit 2018 ngasi Simon the Labor Classic Grande da Pantokre. Imphal West ki Food Safety Team na Lamboy Konam Hugi Sangai Festival Pangto from the Hangliba Food Stall Singda Haksang Soningai Weba Polam Sing Fagat Pagi Drive Satagre. Sangai Festival ki Heritage Park ta Maitai Pangal Singi Traditional Hut Yaudabamadi Unity Pillar the symbol Yahundabagi Maram Sengdornaba MMWO na Tourism Department Taksilakli. Amasung Sursampur da Sayan Kaya Masak Kangdaba Sama na Paktak na Hale Haina kan na Haina Ringay Serak Asida Ningom Thongjao Kitana Panungdasu Yum the Loy Banganu Kaya Halamle. Maya Mukrumzari, Adoming Biribas Impact News ni Aitakilamam Sam Kanan Hauzik Pungza Si Pawagi, Maruba Pausing, Miam the Pizari. Manipur Sangai Festival is Nitarani Pangistarukam Oina, Indo Myanmar Sangai Business Summit 2018 Ngasi, Singmairong the Labor Classic Grande da Pangtokre. Manipur Government ki East Policy Committee Amasung Business Excellence Group Manipur Anina Kusam Naduna, Summit Adu Pangtoke. Summit adu the Manipur ki Chief Minister Nong Thomam Biri namasung Myanmar ki Sagaing State ki Chief Minister Dr. Mint Naing Saigangi Minister of Development Min ki Saigangi Minister of Social Welfare Dr. Joe Win namasung Business Delegate Kayana Saruyaki. Summit adu da Saigangi Chief Minister Dr. Min Naing Fongdo Kibada India amasung Myanmar anigi marakta marup oibagi afabamari lainai amadi leva anigi marakta manaba culture amasung tradition lei haina fongdoki loinana India gi egis policy na maram oiraga Myanmar gi miyamda thabak phangdabagi sang hengat pangamgani amadi sel thumgi phibam phagatkani haibagi thajaba lei Maramad Laibak Anigi Marakta, Tamoy Sing, Tabak, Tauminaba Masung, Amana Amaba Mateng, Pangnarabadi, Laibak Animak Punna, Saukot Minagani Hainasu, Pongdoki. Myanmar, India have a long history of friendship and good relations. I am very happy to see that these close ties continue to grow each other and be sincere friends, so that together we can enhance all of our joint developments. The Mu is an important entry point between India and Myanmar. Now, Myanmar and India citizens can transit more conveniently at the Mu border and travel between our countries to experience each other's cultures. Many pilgrims from Myanmar go to Bodh Gaya every year by air. Now, they can organize their pilgrimage tour by land. I believe that tourism and all business it brings can play an immediate and vital role in helping our two regions flourish. Summit adu the Manipur ki Chief Minister N. Biren Hai Egis policy na maram oiraga Manipur na phangadoriba golden opportunity asi mangdana ba Manipur miyamna maruoina business committee singi apunma voice ama center da khangan ma mathau tai. Manipur ki amaga maset tana tabak tawbagi hainabi amadi lairiba situation asina maram oiraga Southeast ASEAN gi gateway asi Mizoram da satkigadra haibagi mipaiba fongdoki. Manipur government ki maikai dagisu gateway asi atopa state ta satkidanaba External Affairs Minister Susma Swaraj ta khangan khibal laire Manipur athubada yamdrabada country kuntragi visa fanganabagi khudong sab lairagani. Imphal More Lambi 4-lane oina semgatnaba lane acquisition thabak haure Imphal to Mandalay natragana Rangoon flight service sayolamada amuktang oirabasu lahenaba Myanmar gi Marinaba authority the request taure amadi Myanmar romdagi lakpa lam koiba singna maruoina Buddhist singna Bihar gi Bodhagaya satpada hena khodong saba pinaba state asida Myanmar Buddhist singi guest house ama sanabagi lam state na katholagani hainasu fongdoki. The same way issue we future. We future se kai legi bo.
Sigi Posine. Sisi Aina the Canary say Sosma Sorazi, Sosma Sorazi gateway the Aquidani. Gateway get advantages from the Luna building Adu Sabi, Office Sabi, Adu Sabi and Tawre. And Mizoram on the Lambi handle it away. Carino. I quite get them half time in the Bumsang. Boys who can't Topiro. Labor business community, ma'am, boys get them Topio. Some key lady queer. Me current dominate Torkanda don't puning my the Purkanda Quiggy golden opportunity neighbor Sigi Pose. Sigi Pose, Quay Hanama and the Dore. A top states in the Punaba gay, low in a paper. Madame de Quis labor says space in dinner. Me selling there. See a women I'm going to find. Imphal West District Food Safety Team Amadi Imphal West Police Nangasi Lamboy Konama Kongda Pangtop Sangai Festival Ki Complex Manungamasong Mapalda Chanaba Pot Yuan Bastol Singda Haksang Soningai Weba Polam Sing Fagat Pagi Drive Satakre Ngasig Drive Aduga Mari Lenana Imphal West Ki Food Safety Wingi Designated Officer Y Saitazit Nahai Festival asida stall famni basing na haksang sokpiya ba polam kaya yole haiba gi miyam na complain tawrpadagi ngasi as Imphal West ki SP masayauna ngasi gi drive adu satabani ngasi gi drive asida fagala haksang sokningai oira ba polam singadu mai thadana mangan ki ngasi sangai gi manung sida laiba praja mayam chingsida phaba chinjak pijabine bagi pandamda food safety ek ki makhada aine yadaba chinjak sing khoi ngasi khoi gi zarda na chingbu sing phagar pa leire candy crush na singba rang charu budagi khoi gi Facebook taga problem lei haidana tawru mayam sing ase khoi stall dagi sample jing laure laboratory test thagre sangai gi venue nataba mapanda yolami ba mayam sing asi dagi su akoina aine yadaba expiry oiba adagi zarda na chingba hygienic oidaba mo mayam asi yonba thengna afaba chinjak pijana bagi damakta yamna hygienic oina lulana thong thaktana tawbiraga niyom chumna Haidi Aina Yaraba Fasai license number Yorba Satak Sidang Yun View Haidana Aina Hana Mayam da Piltogze. Thailand gi cultural troupe aman utkiba makhoigi lining gi oiba jagoina ngasi bota lakhiba miyam gi puning singsinkre sangai festival ga mari lenana cultural program gi manung sana ngasi Thailand gi Surin Rajavad University gi kangbu ama laktuna makhoigi lining gi oiba lairemba gi jagoi Krissa Dapi Niram Upasron Sran dance amasung Kalmor ritual dancing utki lunena Manora Lennam Hariba classical Thai tune dance asis utuna miyam gi pongning singsinki Pangthok Liba Sangai Festival sida India ki tuan ba state ki cultural troupe lagtuna performance pibi mathakda India ki wangda leba tuan ba leibak sing maruina Thailand ki cultural troupe ma lagtuna makhoi not ki ba jaga hisi putna sem sari hariba cultural troupe haibudi Thailand ki lagliba cultural troupe ki music unaga wari sabita da log jage. So for Sangai Festival we come to join every year. And this year also we come with live music. So this the first time and the first year also we took live music. And this year altogether 23. And today we come with under Vice President Assistant Professor Dr. Chalong Suktong. He the head of our group. Altogether 6 kinds of dance, and one leisure dance is Kelmore. Leisure dance is very similar with Lai Haraba. Yes. So how do you feel coming here in Manipur? Have you seen any other place more than this place before?
Yes, my university, we went many countries, and this for Manipur. Every time when we come here, we feel really warm. So do you want to come to the next version of this festival so that you can perform again here in Manipur? Yes, we will every year. Okay, all the best. Okay, thank you. Pangtokliba Sangai Festival asida Manipur khaki nataba amadi India khaki nataba tongan mapan lamgi lebak singi cultural troupe kya ama laktuna performance piriba sina festival ase malem mi thakta pangthoktuna amadi malem gi miyoi kya na festival sibu khangmagi tanja ama piba galona amdamasi cultural amadi tongan bai lamodi leklab chanabi sing sak takba amadi malem mi tongan ba lam singi chanabi kya su khangmagi tanja amadi soi choidana festival sina pirigani haibi achau thajaba malleri Camera person Guru Mayum Bumeshwar Sharma Galonian Parumjari Vai Ketumayum Premsan Impact News Infal. Sangai Festival ki Heritage Park ta Maitai Pangal Singi Traditional Hut Half Tabagi Amasong Unity Pillar da Makhoi Oyaba symbol Yahun Dabagi Maram Pung Kunmarigi Manungda Tourism Department Sengdor Kadabni Haina Manipur Muslim Welfare Organization MMWO na akan buwafam thamlakli. Hatada leba MMWO gi office tang si pawmi singuna bada MMWO gi president Abdullah Pathan na fongdor pada Manipur lengakna state asigi tourism saukna bamasung lamdam asigi nat amasung sanabi yokhanaba chai khudingi pangthok liba sangai festival asi yamna thakningai ni adabo festival asigi heritage park sabada Manipur da khundamina riba tongan ba furup singi traditional hut haplaga Maitai Pangal Sing Yahundaba haibase Maitai Pangal Singbu namthaduna thamna na bahonabane amadi hata kangjibung da thamliba unity pillar da atopa furup singi symbol yahollaga Maitai Pangal gi Yahundaba haibase laibak thibane hariba punamak asigi maram minister amadi maninaba department na Maitai Pangal amadi Manipur miyamda sengdorakadabani hainasu fongdorakli amsa malemi miyam da dum ba khoi Manipuri singi Manipur leba phupsa singi dum laba yam ina khun ba khoi culture sing leje habse khangal liba adum festival ma khangne malemi mafam kaya dagi miyoi kaya amsu masida la akan da haire festival se amsu Manipur gi maram da thijen ba amsu khangna na ba amsu haidi festival asida saruk ya bala ye delegate kaya amsu lak piri ab kari gi da sigumba festival asida bada Maitai Pangan singi yaudabano integrity pillar da Maitai Pangan singi saktak akhoi symbol sing kari yauhandabano haibase masi Mamutana Pungkun Mari Manunda MMWO amadi Manipur miyamda masi khangan bigadabne aigama masida thawa chada betomina laithokpi bataragadi MMWO na Maitai Pangan miyangba loinana November 30 bo pangthokadoriba singba sangai festival se boycott tawroi haingai leite ha Tourism Department sendna pangthok liba Manipur sangai festival gi manung sanna hauke November 23 dagi Manipur University gi Department of Mass Communication da nimit mangani subna satarakpa sangai photo festival nga solution kre ngasike thoramaduda Manipur University gi administrator journal singana hai photo haibasi yamna maru oiba posak amani photo amana miyamda yama laiba mongda piningba paujil kaya pibangami haiki. So the photographs convey a lot of things. It conveys a lot of history, and you feel to sometimes want to keep with you for a long time. They say photography is a costly hobby. Maybe your equipment is costly, and you have to also spend a lot of time in staying somewhere, waiting for the appropriate time, good opportunity to take a photo. Manipur lengak asibu lusing liba chief minister yauna cabinet minister singna Bangladesh ta toina lakpirabadi Bangladesh ta khundariba Bangladeshi Manipuri singase Bangladesh lengakna ningthina masak khangma ngamgani haina Bangladesh ki Manipuri Maitai Masam oriba Republic of Bangladesh ki retired additional director railways Sasi Kumar na fongdorkli Saliba sayasigi oina state asigi tongan ba mafam kaya da pangthok liba hausi hausi sathariba sangai festival asibo saru yaba lakiba Bangladesh Manipuri cultural troupe yauna miyoi tarani pan saba delegate team mama ngasi nongthil Imphal International Airport da thonglakre delegate team madu Khetragaon Assembly constituency ki MLA Nahapam Indrajit tourism department gi miyoi sing amasung tongan ba miyoi kaya yauna khodolpon amadi lengyan fi piduna harau tayam amadi kaikona utpakaluna na okay Tharomaduda Nauria Pakanglapa Kendragi MLA Sobasandra Saryaki Kongsada Saryaki ba retired additional director railways Sasi Kumar Namakha Tanhai Bangladesh Khundari ba Bangladeshi Manipuri Singasi Bangladesh Lengakna Masak Khangbagi Chang Yamna Wana Lady
Haujiksu Bangladesh da Manipuri singasi minority tribe ama oina lairi adubo Bangladesh da lairiba Manipuri singna ngasi fawba Manipuri ama oina isagi sanalonchat fizet saksa kudimak amata kaihendana ngaktuna satnalba honari hainasu fongdoki Handak first time oina tourism department dagi invitation phangjabadagi jakoi Bangladesh tagi cultural team ga loina jakoi mita nipan laksabani Manipuri government de koina plea thamjabadi chei khutingi Bangladesh leiba Manipuri da invitation tobik na koina request thamjari Manipuri khoi gi loan sajat lichat विभिन्न कल्चरल प्रोग्राम असिबु चखुट पतारबदी मणिपुर गा एखोय तोयना तोयना इंटरेक्शन की मथौनी कल्चरल एक्सेस प्रोग्राम तौबगे मथौनी फैना मणिपुर स्टेट गवर्नमेंट हाइजनिंगबदी बांग्लादेश ता विजिट तौबिउ जो इनविटेशन तौजरकनी इनविट तौरबदी एखोय मितेई गी नीना सखंगनबा हेनगनी बांग्लादेश गवर्नमेंट रजु एखोय मितेई गी इंपोर्टेंस पिबिगनी हायबजी नगै मणिपुर मदि म्यांमा अनि की मरकता सथुक ससिन तौबदा मियामदा खुदोंग Sanabagi Pandamda Nasidagi, Manipurgi Kasia Tus Private Limited na Yangungi Mizima Trading Kusanaduna Indomian Journeys Haiba Mahodokre. Ngasi ahan boy na kongsada si Hodokpo na Manipur gi miwitara ni Saba tourist ki team ama Manipur Lengaki Egis Policy Convener RK Siba Sandramadi Mizima Trading gi Managing Director Su Min na Kaisampat Thiam Lekai dagi Lamthaki. Ngasi ki thoram aduga Mari Lenen RK Siba Sandrana hai Ngasidagi, Haudana Manipur de Myanmar Anigi Marakta Leptana, Satok Sasin Taunagadori Asina, Leva Aniasigi Mari de Hena, Fagalagani, Manipurgi, Mui Kayasu, Southeast Asia Gelevak Singda, Seliamna, Changdana, Toin Satpad Yaragani. Manipurasu Atai Levak Singda Mui Kaya, Hena Lakpa, Hengalagani Hainasu, Pongdoki. I not Tazay Madudi, India Gatopa, Tongan Tongan from the Gisho, Loktak Yaknava Manipurgi, tourism product Mayam Singsi Yang, but Sat Pagaloina, Lak Pagaloina, Kanagum the Myanmar Sat case, Southeast Asia Sat Kahargadi, Manipuram, the Myanmar Yaudunayade, other Manipur I say, Asoba, tourism Hapamo, Onava the Kasia to so Mating Pamboshino. And I definitely would like to welcome the peoples of Manipur to come and visit Myanmar, to see the different places in Myanmar. We have wonderful places. Susambu district tongan tongan ba mafam kaya da yum da loiba sa san amadi yen nganu kaya masak khang da ba sa amana paktak na hat le haina kan haina ringai se ga sidanga se ahing Imphal East ki ningom thongjau kitna panung da so yum da loiba nganu kaya paktak na hat lamle thodo osgi matang da nganu mapu thoksom ratan hai mahak na nganu humudra manga loibani adabu ngasi nongalakpada nganu singadu makol da amata leram khide madudagi mahak na thirubada nganu kunthra taruk tongan tongan ba mafamdagi sina fangki siriba nganu singadu mab hogairam amadi kaigum amana chikpagi mami taramki hauzik nganu nipurom thiba fangdre loinana nganu makol da su sagi khongul manba kaya taramki maramasina Manipur Lengaki Marinabati Pamin Hiramasi the Mieng Sangbiu, Susampudasu, Samasung, Sayen Kaya, Harpagi Watok Sulaibana, like I Siki Miam the Su, Singable Lady Haiki, Nasiki Todok Tofamda, Irilung Police Kitty Mamas Laktona, Todo Odogi Matanga, Hakting Yang Sinki. I carry a hapasi, Nantfogaler, and I imungi missing coat for Gajian, Ganu Amani are a glitter message. And I did Masika might Tojano, I know Sassing like Kolika and Hive the Toja line of Jangana, but Kumaka Quititi can Kara Quivasi the Tab Uri. Jaina Pamisina, Quigi, Lady Sigumba, Yamna, Kudung Tibo, Polama Lebanina, Sisina, Quena, Gamingi site, they put safety, they forest conservator, the veterinary team sing laga, Sirisasto Hunning. Seven Central Pace and Alohaina ZSC M to Amasung MZU na Talib Dimanasi, Maram Sai, Pibam Toponi Haina, Chief Minister Hazaba, the Piraga, Tabak on Tok Tabasida, ZSC delegate sing come Tang na Penadre. 14 Finance Commission Makada, State Asidagi, Sen Tang Tana Funkiba, Yumtang Naba State Singna, Tarisoba Central Pay Pibangamlaga, Manipur na Sel Laiti Haina, Fongdora Live Activani. Se Minister na pi kiba thazabagi matung ina say segi July kunipa na thokiba order review tawbiduna employee section khudima ki demand thungan bi haina JSC Secretary General L BK na fongdorakli ngasi Imphal gi mafam amada pangthopa pawmis nguna bada L BK na cabinet ki decision am lobiduna matang sai ingkum jalis ni taramapan gi April amadagi graninet chanaba hawgadoriba 5th Taramanga Suba Finance Commission asida employees singna matam sangnadagi talaklaba demand sing asigi warusin pubirau
hiram asigi matangda lakadoriba Christmas kumai fawbagi manungda lengaki maikaidagi pungning thabuningai oiba firip lobidaba tarabadi makhal maka kayagi khongjang sangsilagani hainasu mahangna phongdoki 7 Central Pay pinabagi damakta akhoi anoba order si review tobiu kaigumba review toraga masidai awatpa paisa myam si lakadaba 15 Finance Commission gi lakadaba timsi da akhoi paisa si asuk yamna liabilities leire asuk yamna area paisa asuk leire si 15 Finance Commission da state government na haibiu aduga haibu wafum sing se thaboina onthok piu adu onthok kaigumba onthok tragadi akhoi mass casual ki akhoi bakhan khudimaki khongjang yam democratic oiba khongjang ji sangsilakani adu masida khudong sadaba mayama praja mayamna tholpa singdo singtam yauna sangsilakpada praja mayamna khudong sadaba tholpa mayamdo koi jeso pemtu emjuna koi thon manate hoji leiba government sina hoji pokta 7 Central Pay ge mari leinana atopa state khudimangna phangnaraga hoji pok 7 Central Pay gi khudong chaba amusu kanaba phanganda bai base hoji leiba state government gi khwaidagi asoiba amani haibo Manipur University da hangliba Center for Myanmar Studies da diploma course da diploma tamliba mahiru singi language field work isargama maite council moreda pangthokre Center adu da diploma course tamliba mahiru singna field laktuna makhoina tamliba loladu ngangba khaktana tana iba hairabra yengmana field work adugi maruiba pandam oiki mahiru singa dan Indo Myanmar border town moreda potsa yuanba lakpa Burmese singa pau phangna hanki field work adu Mahiru Singh adugi mahi yenthok padanatana course adu da mai papa candidate Singh gi tungda Indo Myanmar friendship ka loinana egis policy da maruiba thaudang laurakpa yana bani hairi field work adu Dr. Nong Thomam Zitian course coordinator amadi co mio language instructor anigi lusing makhada laki bani Center for Myanmar Studies 2005 tagi kasabani masigi center si India da amakhtani Manipur University le Center for Myanmar Studies si India da amakhtani adu Prithvi gi oina su ani shugune hoina kano US da Chicago da Lano University da amakhlai adu gi thanga ekoi center ni yamna unique oiba adu yamna su khoi Manipur da abide notice da khoi masigi center si gi kanaba se masi khangbi dona masi government na khangbi rakoni 2005 tagi center si language program tuna khoi research oriented oiba center amasuni Hauji matang swaida break matang laujage break matungda innovation incubation and entrepreneurship center ama ngasi CF amsung PD minister Karam Siamna Langon da leiba National Institute of Technology NIT da hangdok khibagi pau amadi Manipur amasung malim ge tonga tonga I pau sing pudra laksage impact news po ming tatabi break matungda taran ausere hoji bakhada ba pauda Innovation, Incubation and Entrepreneurship Center amangasi CF amasung PD Minister Karam Siamna Langon da leiba National Institute of Technology NIT da hangdokre technology gi lamda mai phangduna lausing leiraba lamdam asige na harul singna thabak phangdi haina leithopa chumloi technocrat ama oibagi sabsaba thagai lawaningi haina minister na phongdoki NIT conference hall da pangthopa tharum adu minister Karam Siamna institute asidagi mai tamal loiraga thabak tawdana riba lamdam asige naharul singh tholao lenga ki maike dagi lam senthang mating pangduna semilon faganaba honaminasi anoba lengak asina startup program gidamak da budget ta senpham hapsin bahore program asigi damakta maximum balance thamnana bahonagani maram bu sarabadi lengakna lam senthang amasung marketing gi mateng fawba panglagi haina lepliba asida naha singna suning daba tarabadi sakut lamjial da khonai asi thinthabu oigani haina su mahangna phongdoki छात्र पास तौरगा थबक फंगदना लेरी हैबसी करीनो हैबा मा आई पुनिंग द खनबा हैताई सि मोय मसाना मसादा हंगजगदबनी टेक्नोक्रेट मसाई टेक्नोलॉजी हुजिकती होल वर्ल्ड से टेक्नोलॉजी द लॉय डिपेंड तौरे अद टेक्नोलॉजी की आइडिया फंगगा मसादो टेक्नोक्रेट ओइद्रब्र सिन थबक फंगदे हाइसे करिगिनो चुमनगी इचम चम मीबोदे हिंगबा ngamnana honabada irai laina फेस अदि तौरगा हिंगबा ngamaba चा तानबगी और नत्रगा मागी फैमिली मेंटेनेंस इमुंग मनु लोइना तौबा ngamba कांदा टेक्नोलॉजी की आइडिया मयाम अमा फंगुरगा अदि करीमदा तौदना लेरगा दि
idea do leire na koina lawruwe mana tokthori ba thabuk tu gi matungina startup ki pisa leire lam darkar leire lam adum bigani thabuk ta sengna tawudab du di adigi akoida manpower shortage kaishu leiti aduna tawudab determination ma akoida leitaba amsu pada adi ready da leire mayam gi mateng pangna na ba adugi khudong chaba lawbiyo innovation je mingon na tawdringe da isha na tawbiyo ba NIT dagi drigi ma pass horakanda ai pass orure sarkar gi thaba ma phangdre harga leiraga di adudi karai digi punchi mai pani Tara Suba Sector Sangsak Battalion Mioi Ani Opium KG Amaga Konana Loinen Lupa Lak Mariga Senpam Pagat Kre Faraba Mioi Ado Yangya Sahinipu Laifam Ukrulgi Tongudagini Amadi Atoba Mioi Tangko Tang Sai Kuntranito Laifam na Kamzongi Yaulin Sepudagini Mioi Ani Asi National Highway 102 gi Mahadeva Ke Manakta Infal Tamna Hagalakpada Fagat Kibane Faraba Mioi Animak Litan Police Station da Sinakre November Kunmari da Kanaba Palm Fangwadagi Infal West District Police Commando Madi Manga Suba Zen K Rifles ki Apunba Team Amana Tera Bazada Tibomaki Tabak Satabada PLG Active Cadre Ama Fari Hari Farmi Adudi Sangai Pro Mamang Lekaidagi Tokpam Zivan Maite alias Paikomba alias Jaubi Sei Kutramang Apokpa Ti Biramangol Maite ni Hari Maki Matakta Lamfel Police Station na case Marisa Taukibukaluna investigation Satari Haina Manipur Police Department na Tadurakpa Sirlaman Kangalakli High Court of Manipur Judicial Academy Bar Council of Manipur High Court Bar Association Manipur Masung All Manipur Bar Association Kusan Naduna Ngasi Humudra Suba Constitution Day Gitarum Pangtokre Taramasida High Court of Manipur gi Justice Ramalingam Sudhakar, High Court of Manipur Justice Lanusungkum Zamiramasung Justice Case Novina Singba Masnaiba Logi Lamda Kang Haibami Kayana Sar Yaraduna Leva as the Labor Mipum Kodimagna Indiagi Constitution Bu Ikai Kunagadabane Lunana Matam Pumbada Constitution Gi Wangmada Saludabani Haina Fongdunaki Taramasiga Saragam Oina known enroll Tauraba Advocate Singda Certificate Singsu Yantoki Leivaksin Matongna Pangtonabang State Asidasu National Milk Day Pangtokre, Tormadu Manipur Milk Producers Cooperative Unit Limited MMCPU na Sinduna, Porompat Labor Dairigi, Deputy Director Office da Pangtoki Bane. Tormadu Atoy Metunglen Giwarul Piraduna Veterinary and Animal Husbandry Services Director Dr. H. Saubana. India si Malim gi Thakta Sangom gi Potok Potokpada Mangzil Tharabasu State Asidadi Sangom gi Potok Marangkaina Potok Ngamdre Maramaduna Sinimisina Sangom gi Potok Hena Potok Naba Apil Tauki Tharamadu Sangom Loiba Sinmi Kayana Saryaki Sangom ji Koitan Tana Leramina hundreds of thousands of liters tons of milk Mayam Topio Tongan Nagi doorstep they will all of the game. Legend could it hear the Unena they represented by molecular pidana, Sajiki Pisapi Vidana moment of Miam Yampano Hunzeri, the way Diary C. Yampazana Pagale, the Huzik, and Hajini C. Saluri Bukamu say, was he a single Kamu for music. Singmirong the Labor MBC Center gi Salom Holda Consumer Rights Organization Manipur launch Taukre. Toramaduda Notice Zone gi Consumer Rights Organization gi Zonal President Uttam Bhattacharya, Consumers Rights Organization gi National Working President Nirmal Chowdhury, Consumer Rights Organization Manipur gi State President Khumlo Saniyaun Miyoy Kayana Saryaki. Toramaduga Marilenen Uttam Bhattacharya Saryana Haikibada Consumer ama oriba ikoi pumbasi maram mama natraga maram mama da ikoi gi phangpham thokpa right phangdre Indian Constitution gi right to healthy environment gi makhada consumer oriba singna Consumer Rights Organization na honari Manipur gi oina Consumer Rights Organization gi state unit ama nauna hangdok liba asina lamdam asigi miyamda consumer rights amadi consumer singi legal aspect sing gi matangda ningthina khangan mangamlagani haiki ngasigi torom aduga mari lenena Khumlo Sani na haikibada Consumer Rights Organization Manipur State asigi consumer singda Indian government piriba tongan tongan rights ki matangda awareness ki kuthangda
khangannaba honagani. Consumer rights ki makada consumers ki ama rights asi manghandabra haibana chingba sigumase akoina jengsinlaga consumers ki cause se akoina paikhat piba aduga darkar oiragana legal fight si tohanbiba masigummasini akoigi corruption sisu manipur su afet wanga laibini masigumbasisu fazana paikhatlaga अखोई स्टेट से करप्शन दसु खरा हंथनबा अदो अखोइना पामजै रिलीजन मखंगदति मसी सोसाइटी असि लोइनमक अखोई कंज्यूमर हाइबा मखाइसि मसिदा यावबा याय कंज्यूमर्स की राइट से फजना मणिपुर असिदा कंज्यूमर बु क्रम है अवेयर तौसिरा मखोई राइट से क्रम है एड्रेस तौसिरा हाइबिसि मरुवेना ngasiगी अमसुंग चतरुबा कंज्यूमर राइट्स ऑर्गेनाइजेशन की थबक सिनी Manipur की पोट लाइरिब कंज्यूमर सिंग द एजुकेशन पीब ओइना Manipur Consumers Club ना था खुदिंगी बाजार सतुना सेक तौबगी थबक सथरगनी हाइरी हाइरिब सेक तौबगी थबक असि दरकार लेरबदी नुंगतिगी सथरकपसु याई हाइरी मरम असिन दुकानदार सिंगना पोट लाइरिब कंज्यूमर सिंग द नमथाक तौदनबा Manipur Consumers Club ना थादोरपा सेरुलमना खंगलकली Aivasri Nilvisarama Sasri की पुंसी मदी थबक थरम हाइब हिरमदा सिंपोजियम मंगसी ऑल असेंबली रोड लाइबा हिंदी परिषद पांगथोकरे साहित्य अकादमी मस मणिपुरी लिटरेरी सोसाइटी अनिना सिंदना पांगथोकिबा थरम अदुदा नुंग्योब वारुल पिरदुना साहित्य अकादमी न्यू दिल्ली की मणिपुरी लैंग्वेज की एडवाइजर बोर्ड के कन्वीनर एन किरण कुमारना अइवासी के सैरेंगना हवलकलिबा नहारुल सिंगदा इरमदम नुंगसीबगी इथिल फावन मंगमे मरमदुना सिंपोजियम असे पांगथोप यामना मरु ओइ हाइना फोंगदोके थरमदु लैखिद्रबा अइवा असिगी फोटोदा मियामना लैसु कतुना इकाई खुनबस उठकी हौकिबा नबी मतरा मरिदि इम्फाल ईस्ट डिस्ट्रिक्ट के अंद्रो कंस्टिट्युएंसी के मनुंग सनबा थंबालनु कैथेल चीफ मिनिस्टर ओपगी थौरमदा चीफ मिनिस्टर अमदी वर्क्स मिनिस्टर अनिना इरिलबुंगदगी यारिपोक रोड असे सयोलमगी मनुंगदा सेमलगनी हाइखरगा ngasi फाव लंबी सेमबीदबगी थवंगबो यूनाइटेड डेवलपमेंट कमिटीना सेरलमद पेनबा फोंगदोरखली लोनेना हाइरिब लंबी असे लाक्लेबा नबी मकुंथ्रा फावगी मनुंगदा सेमबीदबा तारगदी मथंगी नुमित डिसेंबर अमदगी लंबी थिंगमगी खोंगजंग संगसिलगनी सो हाइरि हाउजिक सानबगी पाव तराइनथोई सुबा मणिपुर पोलो इंटरनेशनल दा उरुगी पोलो टीम माई पाखरे ngasi malem gi oina ahan ba sagol kangjai sanaki ba mafam ama oriba imphal gi mapal kangjai bungda sanaki ba international polo asigi nipan subal lik match da uruge polo team na india polo team a bu panjal nipan amada maithi pe pibangam ke match asida mai pakraba uruge polo team gi sanaroi Guillermo Secona panjal mari Alexandro na panjal ahum aduga Juan Fernandez na panjal amaga chanmangam ke Sathariba polo tournament si dagi mapan thokraba India polo team A gi amatangaraba panjal aduna Mahesh Sharma na san kibane Manipur Horse Riding and Polo Association sindun Imphal gi mapal kangjai bungda pangthokliba polo international tournament asida United States of America England Uruguay loinana India team A amas India team B Manipur na saru yaduna malem gi thak da pangthoba polo masana asige leg match singda polo gi team manga asina athoyen tanari hayeng sanagada mapan subal likta England polo team England polo team amasung USA polo team ga tournament asige aroiba liktana Uruguay polo team amasung India polo team B Manipur anina lamba taunaragani Shanghai Festival की मनुंग सन्ना अहानबा ओइना थास की कुनिथोय दगी कुनमंगा फावा लेपतन सथरकिबा जापान की येलोंगै दगी मसाना अमा ओइरबा सुमो रेसलिंग इवेंट ngarang लोइसिनख्रे इवेंट असि सलाई होल्डिंग्स प्राइवेट लिमिटेड की सेंथंग मखादा टूरिज्म डिपार्टमेंट की पुन कुसन नदुना खुमल लांपाक इंडोर स्टेडियम दा सथरकिबनी इवेंट असि की दम जापान दगी सानरोय मरी जज अमा मसुंग इंटरप्रेन्योर अमा लाक्तुना लमदम असि Interpreter ama laktuna lamdam asigi miyamda anoba mahaw ama pibangam kibani cultural show kaya yauna ngarang numidang stadium aduda pangthokiba thoram aduda festival asida sar yaba lakiba Myanmar laibaki Saigang region gi chief minister amadi minister Singh amasung Manipur Legislative Assembly gi speaker Yimnam Khem Sansu saru yaki
Satriba Sangai Festival ki manung sana Impact TV na Manipur Mountaineering and Trekking Association MMTA ga kusam naduna lamdamasi ki sana khona bagi lamda sangnaraba miui singamadi tongan ba saisakpa madi art culture ki lamda sangnaraba kaya ga unabagi thoram ngasida gi hokre Komala Park Sports Complex ta Sangai Festival ki manung sana MMTA na hangliba Adventures Sports Sing thamliba mafamasida Class of Star and Evening with the Stars haiba thoram asi haudoki bani Hiramasi matangda akan report. Star haibasi kogi film kum liba hero amadi heroine makhoi khak natte haibasi miyam na khana ro afam ni loina Manipur ki tongan ba sanaroi sing tongan ba masak naiba gi masana sing da sanari ba Manipur bu malem de masak tak liba sanaroi sing sisu lamda masti ki de yamna tanglaba amadi yamna puning thakun ngai oi ba star sing ne habda hamen ba thokloi hari ba wakalon sele jum pham oiduna Impact TV na sinduna hoje uji pangthok liba sangai festival sika mai lena koi kumalam pak ta lady ba Adventure Sports Complex and Evening with Stars Class of Star Hanim Mington ba Thauram Mama Pangthokle Hariba Thoram Mase Kogi Unago School Maitram Amadi Elora Hotel Morina sponsor Tauraga Tuan ba ko sponsor sing Maruina Caesar Hospital and Research Institute Amadi Classic Group of Hotels Loinana ISBS Hariba Kogi Company Singashina ko sponsor in Tautuna Hariba Thoram Mase Pangthokle Thoramashila Maruina Kogi Manipur Giwana Masak Tonga Sanakrabal Damasiki Mai Prokraba Sanaroi Kayama Mufamasida Produktuna Miamga Unahan na makogi punsi wari do miyam na kangan bagi tanda do lauri loina hari bu thoromasi da miyam na kari khali bagi hai do kun beng ta mina se abe nang kai chane sida ai sports climbing chana ja ha yam nungai ba phaw moi do na ha heng wai success oi na ba hona gymnastic kumba taekwondo kumba gi una ni moi de kapu kape ada ngang ji ta ba ne pi bu tar ke ta oi nungai ba ja ta isai nungai ta ba gi mo ta khoi di smaina sports ki da smaina kano le rei ba maming chalai ba le rei ba Makok tungai ba miroi singse siga unajaba sina hena khoi gi thamoi da nungai jaba na nungai jai so mountainer ma wena asigi sembi langbri ba puna mong sem pek pe bu so amuka na thaga chari yam nungai jo phongdok sar ayha usugi ko soi lai jam na mafam sida khoi sumaina khoi gi aphaw masak nai ba sanaroi sing ga unaba se yamna nungai ba phaujai loina na matung da so khoi gi sanaroi mayam amana singum masi jenga matung da makhoi jo sumba star oining bagi adumba ihul ithin yam pi ba hype tare aduga loina na akogi masita na tana top event singi akogi aphaw ba sanaroi sing jo akogi hairba interview chalawani ngasi Sangai Festival gi tarung ni chanma nume November gi tang kun ngi tawta ye hauri ba sum laba sports personality sing unaba sida kogi tongan Manipur gi sesak pu sing amadi tongan ba film gi artist sing su saruk yahanduna hari ba thoromasi hena masak thogan nabo honari hoji hoji mak unaduna wari sari ba se kogi MMTA gi climber masu wari ba gurumayam Anita loina maibam chikhengan ba hari ba kogi Asian gi tongan ba rock climbing da gold medal lawtuna dam sigi mai prokhaba sanaroi amani loina namairak pom chikhengan ba hari ba kogi India da amade world la kwai de chahi nauna Everest summit tawki ba dum laba kogi climber amani unari pase sakpa sina kogi Kennedy haina hoji hoji ma phagol lagliba sakpa sine sanaroi sing amade asumba arda sing asi amatoina unahanduna interact obu tanda amaso piri ngasi khoi Manipur gi bang luxury ba khoi gi association se mapanda khoi gi maming chalakpa amadi MMT se asuki matik mayam thangap pir pa se asuki matik ngai je khoi isai nongmai gi mutta samana sport gi manam da tawba se yam nungai je hana hangai di film star khangde phaw star nga ta tawi do handak di sports gi tawro pa se sina hena haraugre Impact TV na MMTA kusamuna pangthok liba sugum laba tharama se khoi numit khuding ngasidagi hauduna nutli pung mari dagina midang waram pung taruk fawda Impact TV gi Impact Mix channel gi HD amadi SG ni mukta thaduna miamda honna bo hona gatore lorena khwaidagi maruina khoi tongan ba tourism sector ke amal laikre maruina khoi health tourism na chingba
ꯆꯤꯡꯕ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯗꯜ ꯀꯌꯥ ꯑꯃ ꯂꯧꯗꯨꯅ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯂꯤꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯁ꯭ꯄꯣꯔꯠꯁ ꯇꯨꯔꯤꯖꯝꯗꯁꯨ ꯁꯤꯒꯨꯝꯂꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯊꯥꯖꯕ ꯑꯃ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯁ꯭ꯄꯣꯔꯠꯁ ꯇꯨꯔꯤꯖꯝꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯁꯤ ꯊꯝꯖꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯒꯨꯔꯨꯃꯌꯨꯝ ꯕꯨꯃꯦꯟ ꯁꯔꯃꯒ ꯂꯣꯏꯅꯅ ꯄꯥꯝꯖꯔꯤꯕ ꯑꯩ ꯊꯦꯇꯔꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ Sangai Festival ke mari lena Kuala Lampak Main Stadium da ngasi sanakiba yumlo nariba lebak anigi nubi football team anina marmapang oi bagi sanakiba football match aduda Manipur 11 team B mai pakre ngasi sanakiba match aduda Manipur 11 team B na Saigang Region Menma 11 bu Panjal ani amada maiti papi bangam ke match asi da Manipur 11 team B ge sandaroi TS Bina na match asigi kuntari namas ni putere suba minute sing da Panjal ani aduga maiti auraba Saigang Region Menma 11 gi amata ngai ba Panjal aduna match ki marifu suba minute Manipur 11 team B ge sandaroi gi N Priyanka namasa matanda Panjal ama chanke Egis Policy Committee Manipur Yas Department Manipur mas All Manipur Football Association amfa ahum na kusam na duna sin kiba marumapang oibagi football match asigi makomatang takraba team singda kudol port sing piduna team sing adugi pongning tabut piki Sangai Open Men's Tennis Championship ngasidagi sanaba hokre ngasi lampel pat laiba IDTA gi tennis complex sana ki ba championship asigi ahan match sa Bekarna Ariabu point taruk mari amadi taruk amada anisuba match na Mounston na Romeo bu point taruk sinoma song taruk anida ahum suba match da Rivaskar na Aken bu point taruk amamadi taruk sinoda mari suba match na Rupam na Rakesh bu point taruk ahum taret ahum da maiti pa piki Sathariba tennis championship asigi ngasi sanakiba mga suba match da Ranjan na Prembu point taruk ama amasong taruk sinoda taruk suba match na Ravina Prakash point taruk ani amasong taruk ama da maiti pipibang lonena tari suba match na ZTN na Mounston bu point taruk ama amasong taruk sinoda maiti papiki Manipur Tennis Association mi makhada Imphal District Tennis Association sinduna Sathariba tennis championship asida sandaro yankhairomna men's singles amasong men's doubles ki match singda saru yari hayang makhata ba match sing sanaragani Ahanba Oinam Sarli Singh Memorial Likam Knockout Kendra Wise Kang Tournament ki final match sanaba siam saba loikre Singjamai Singamatak Laiba Singjamai ki Kang Sangdanga si Sanakiba Tournament asik ani suba semi final ki match aduda Wangoi Kendra Kang Kutna Kai Samthong Kendra Kang Kut Panjal Taranitu Tarada Mighty Papibangam Gre Tournament asik final Sangibani Oinam Roman na mahaki apopo ki mingda kachaba kang tournament asida Manipur ge tongan ba kendra singda ge laba kang ku tarahum doina group mari thokna khaidoktuna leg match singa sida staru yaki Manipur kang association ming makhada singjamai kang association sin satariba tournament asige final match tha asige kumapanda singjamai kendra kang ku team e amasung wangoi kendra kang ku anina lamba taunargani Kumapan Suba Dana Manjuri Invitational Kang Tournament Ziribam Kangkut Amadi Helakandi Kangkut Ani Mai Pakre Ngasi Tournament Sig Ani Suba Match Oina Ya School Level Gopal Dev Kangkut Ki Kang Sang the Sanakiba Match Aduda Helakandi Kangkut Kasarna Gopal Dev Kangkut Ya School Bapanjal Tarani Pan Mighty Pipibangam Ki Loinana Tournament Sig Ngasi Kumalampak Sports Complex Ki Kang Sang da Sanakiba Ahum Suba Match Atudana Ziribam Kangkut na Kasar Kangkut Bapanjal Tara Mari the Mighty Pipibangam Ki Manipur Kang Association Sendra Satriba Kang Tournament Group Eda Gopal Deva Kangkut Ya School Nikon Kangkut Nilakuti Madi Hailakandi Kangkut Kasarga Group Bidana Ziribam Kangkut Kasar Kangkut Amasung Assam Kangkut na Ligmet Singda Akarmalamba Taunari Kang Tournament Sigi Haying Ya School Kang Sangamadi Kumalapak Sports Complex Kang Sang Sing Aniasida Makataba Ligmet Sing Shanagani
Humpumari Suba National School Games ki sarukam oiriba under 14 Boys and Girls Taekwondo Championship ngasida gi pangthokpa hokre. School Games Federation of India gi miyang makha the Department of Youth Affairs and Sports Manipur na sinduna Kumalampak Sports Complex ta leiba Taekwondo Training Hall da ngasi achamba thoram amagalunena pangthokiba haudopa ki thoram aduda Manipur gi Chief Secretary Dr. Suresh Babu, IAS Water Resource Department gi Secretary Jacinta Lazarus, IAS School Games Federation of India ki Observer RK Parihar Amadi Yas ki Joint Director Case Pramoda Devi Galunena Yas ki Thabak Thorum Kayada Maipunariba Miyoy Kayana Sabyaki Taekwondo Championship asida India ki tongan ba Mapam Kuntradagi Nupamasa Chani Marifuhomdoi Amadi Nupimasa Chani Kumapan Puna Sanaroi Sangwa Tarani Toina Taekwondo gi tongan ba Masana Singh da Athoyen Tana Bagalunena Championship asida Manipur gi Nupamasa Tarama Song Nupimasa Taretna Saruyari Competitors, we swear that we will take part in the 64th National School Games meet in Taekwondo under 14 years Boys and Girls 2018. Loyal competition will govern them in the true spirit of sportsmanship and desirous of participating in them for the honor of our nation and the glory of sports. Arobada Morapa Pawamana Manipur Sangai Festival is Nitaranipan Sargam Oin Indo Myanmar Sangai Business Summit 2018 ngasi Singmenong the Labor Classic Grande the Pangtokre. Imphal West Food Safety Team na Lamboy Konama Pongi Sangai Festival Pangtok from the Yoliba Food Stall Singda Haksang Sonia Polam Sing Pagat of the Drive Saturday. Sangai Festival Heritage Park da Mighty Pangal Singi Traditional Hut Yaw the Bamasong Unity Pillar da Symbol Yawan the Bagi Madam Sengdoranaba MMWO na Tourism Department Tax Lucky. Amasung Sursampur da Sayan Kaya Masakhang da Basama na Paktak na Hali Haina kan Hainaning Serak Asida Ningom Thongjao Kitna Panung da So Yum da Lebanganu Kaya Paktak na Halam Le.